ngasi phone ki basi phone sing ni ma sung thok ki ba thodo thok sing ni ma ru oi ba I pau sing khonga sarka na manipur top channel gi ma'am da share taw jage ahan mamukta ma'am nuai ta ba missing report ang katang ma'am da share taw jaram ge hau ki ba tang kun ga mari tha ani english sing ani ga kun ga ma thoi gi ayu ki pung taru ka minute tara tawa matam da ai gi isa na pi maming na moirang them Olivia Devi Chahi tara ga mari doctor of late M. Rajit Kumar Singha of Sugunu Awang Laikai ai gi nupa ahan gi ani suba isa na pi haujikna aigi ani suba nupa gi mayumda leiba asi aigi ani suba nupa gi yumdagi thokibadagi ngasi phawba hanjilaktre thiba yaba thire adubu phangba kauba leitre ma asi phut mari wangi kolai kuchuni mamai koidanai masa normal bil oi amadi masam muraga sangi ma na thokiba matamda gray masugi shirt pink masugi fane slipper amadi spectacles masada set chaki Kanagumana hairiba nupi maza asibu thengnabiba yaurabadi manaknako police station natragana mama engonda sinabiyu tawbimal kauzaroi site huidrom memsa devi lamding sirapur phone number na ma'am 8974838940 natragana 9366388369 ni makasa tharakpoina maruiba paukhara wakhal taminakre athingwa handokle Manipur Directorate of Veterinary and Animal Husbandry Service na post samago humpuguni thoi lagudori basida asawa senja thumja tawbigi kudam sing kupna yengsilaba matung amadi masida senari besing kana kana no haba kupna thigalaba matamda senaram kibasing loop asida laibak miam khangna sangjarang na ba khangan khraba matung hairiba miyoi singa sina amadi makoi makoi gi imung manung yauna sangjaraktuna ngakpi na ba haijabaga loinana matung ra sigumba Kanagumba singi ming sizinaduna sel khomba amadi miyamdagi namthak tawbagi thaba asi amuk hana tawraroi haina imung manung yauna hairakpadagi lup asina makhoigi mathakta sairak pinaba tawramba sing adu imung manungi amadi pigliba macha singi yengduna pidana phirep laure Manipur Directorate of Veterinary and Animal Husbandry Service da thamlamba athingba handokle haina lup Central Media Coordinator Secretary gi Serol amada phongdorakli People's War Group Marxist Center na manaba khunai manana sakthung amagidamak sangchilakliba yawal khongjang asibu mapung phana nabidamak lainga ki leiriba loisang khudimang yeng sang bahoragani karigumba lup asina yengsilakpa asida senja thumja amadi wasat wonom taramba thengnarabadi maduda chenaram libasing laibak myam khangna serak piduna saktakani lup asina sangchilakliba manaba khunai amagi lanjang asida leibak miyam hupna shawat piu haibu wapam thamlakli hen spouse na makhatari makhasa tharakpoina to papawa mana mailoi sangsing mausa gumna hangadabni ansam amadi KSO ani gi apun basirul amana lenga ki maikedi gi atuba matamda school sing sana ba SOP sing ngaklaga hangduna mausa gumna mailoi sing lairik tamba phangana ba lenga ki puning sing silakli matam sang lairik tamdana leibasina piklib angang singdagi hauraga adolescence phawgi thakta leiriba mahiroi kayagi lamsat sajata asoibe kya thulakpa hore Manipur punamakta COVID-19 gi phibam hanadagi yamna phagale khoirambal gi ima kaithel yauna lajing laisong gi thabak thoram punamakta thamlamba athing basing lakthokre handakta state asida miyoi lising yamna saruk yaduna mai pakna mikhal gi thabak thoram sing pangthokre maduda COVID ki case khanghen hengat kiba thengna kide maramasina nahan makai thingduna lakluraba school sing hangdoktuna mai masing tambagi thabak thoram sing athubada hongadabane haujik school kharada online class athariba asi akaknaba sangda kanaba phangbane mairoi masing suna masigi kanaba phangba natte maramasina punamapu kanaba phangangadabadi school hangdokpani masigi namak sanaba thabak thoram sing lengangna pekhatpiyo hairi atop paw amanamo Code of Conduct Thugairama Mahiroi candidate Mary reject okray College Student Unit Monitoring Cell Election 2020-21 March 3 pangthokkodoriba Government College sing election gi matangda thasigi kungamari da pangthokkiba election gi niti niyam ngakna satkadaba point taraga mari yawa Code of Conduct sanaba hokraba matung ngasi Code of Conduct thugairama tuan ba college gi candidate Mahiroi Mary reject okray hadi ngasi nungtul kwa kaithel thonau zup laikai da leiba Manipur Student Federation MSF ki office election monitoring cell na sinduna pangthokkiba press meet amada monitoring cell gi ko convener lai khuram zayantana wafum asi phungdokhibani AIMS desam su KSA MSU amadi
MSF ki apun monitoring cell gi co-convener Jayantana Makhatana Fundokibada, Government College Singi Lagliba, Mars Tarto Pangtokudariba, Student Union Mikalgi, Monitoring Cell Siamdana Pangtokudariba, Election Asigidama, Candidate Singna Piriba, Niti Niam Sing, Ngak Nasatli Bara, Hina Sina Duna Lakli, Masigi Manung Nasi Guidelines to Gaibatuan Tuanra, College Singi Candidate Mahiroi Mari, Monitoring Cell Natina Badagi, I think but Hamdun reject or have a palmus upon a key. Makasa Trakpoin Atopa Lebaktiba Pawamana, Orisia the Maisalak Pada IPS Matai Manau, Samna the Lidhore. Nasi Orisiagi Katrak District Angan ba Yukta Mai Saglakiba Taudo Amada IPS Officer Matai Manau, Sanjipanda Amasumaki Loinabi, Santos Bala Animak Sauna Kudong Tiba Nanglamba Yaba Pupam Amadagi, Samna the Lidhore Hari. Nasi Yu Angan Mada, Singapore area the Leba, Satkosia Iko. Retreat ki Dampur Khanba Royal Cottage ahum the song na may saklakipa matam duda IPS matay mana o the Eco Retreat Camp adugi Cottage amad lakibani high Eco Retreat Camp adu Orisia State Tourism Department na Narsinghapurgi Baliput area manung sana laiba Mahandi Turil Torban linkhatpani Royal Cottage ahum khangau duna may saklakipa duda lairamba lam Koirak pasing asuki matik mi painaki Cottage ahomakan mangamdana utwan kre lebak tiba thaudu wadugi matungda fire service personnel sing sangsilaktuna sakli memai edu kananaba hotnarabasu upai laikhide hairi thaudu adudagi lebak phaduna khudong thiba nanghaudraba IPS officer aduna social media account khangalakpagi mai sakpagi thaudu adu miyamna khangnarakpani hairi short circuit thokpadagi saglakiba oigani thajariba asauba mai sakpagi thaudo aduda tourist amata aso open yaukidi hena sumana phongdoki thaudo adugi matungda kanagumba visitor natragana tourist amada khudong thiba mayona khide haina Orissa Tourism Department na phongdokiba galoinana laibak thiba thaudo adudagi asengba horakpam khangdonaba makhatana thijinbagi thabak chathari haiki loisilakpoina topama roiba pawamana Myanmar gi protesters singda military Junta na satharakpa action na yamdrabada miyoi taraga nipan lom sikre UN miyamna democratic oina mikal pangthoktuna khanakiba lusingbi Aung San Suu Kyi Myanmar gi military authority na ku tawduna phajinkibabu yaningdaba phungdoktuna ngasi phawba khongjang chathariba Myanmar gi miyamda laibak adugi military Jutan irang lakshina na bokona bada yamdrabada miyoi taraga nipan rom sikre haina United Nations gi Human Rights Office na phongdo kre haiba pawmusu ngasi phongkibasi phongsingda maruiba pawamo loinamak phongnari aduga myam hojikidi matang sa lusinjarage adu anauba I pawsing myam update pizarage adu phonga minersi and thank you.